ngasi numidang waramda phongkiba pauche dagi pau pathokchari ahanmada pawnil khon pauche dagi tantakpa paw matang lokochari minister MLA singi oiba mifam pangthoklagani lamdam asida hojik oiriba phibam asigi matangda khananaba ngasi numidang waram pung 6 ta chief minister na National Democratic Alliance NDA da yauriba MLA singi mifam ama kaukre hairi secretary to chief minister ningthaujam Geoffrey coordinating committee oina on Manipur integrity kokomi gi president amasung general secretary da chirol amana hai hojik orekliba phibam asigi matangda chief minister na lusingba MLA singi oiba mifam ama ngasi pangtholagani maramaduna luraba tanfam asida hingsa yauba makal amatagi protest tobigano haina su chirol aduna makha tarakli makha tana pausi asina asumna suphongli BJP jirba mandal gi thaupuba singpham thadokpa haukre patoksari हौजिक लेबाक के ओरकलिबा फिबम असिदा जिरबाम BJP मंडल के प्रेसिडेंट यावना मंडल असिगी थौपुबा मियोय निपान BJP दगी रिजाइन तोब हौखरे ngasi जिरबाम डिस्ट्रिक्ट की लाइरेंबी फंबाक्ता लेबा BJP जिरबाम मंडल के प्रेसिडेंट के जादुगी युमदा पांगथोखिबा पावगी मिफमदा BJP की जिरबाम मंडल के प्रेसिडेंट के जादुना वफम असि फोंदोखिबनी BJP जिरबाम मंडल की रिजाइन तौखरबा मियोय निपान अदुदी के जादू प्रेसिडेंट नि MK Badain Vice President ni Mutum Hemanta Singh General Secretary ni P Biramani Singh General Secretary Organization ni Member Mutum Brajendra T.I.S Megazit Arambam Aruna Amadi El Saubani Hari BJP Jiribam Mandal ki President K Zaduna Jiribam District ta Nongma gi Pam da Bathodo kya Tholakpa asi Executive Member Singh Penadre BJP ki pham pairaga leiraga miyam gi mating amata pang ngamdana leiba amaromdana nongma gi leiba ki phibam choksilakpa sing asi ubada pham konduna leiba gi matam oiraktabana pham thadoktuna miyam gi apamada yauragani hari miyam gi lanjanga sita makoi su mating tauragani haiki thiba khangdana leirakhi bi haitombi gi hakchang oigani singnaba nupi gi siba hakchang ma phangle hairi tha asigi 13 da kuki terrorist singna Zakurador karongdagi fadana pokiba angangani yauna mioi taruk adugi manungda thiba khangdana lerakhibi haitombigi hakchang oirangmane singnaba nupi amagi asiba hakchang asi barak turelgi nungai dagi phangma ngamkhre hairi asiba hakchang adu nga faba khunja singna thengnarakpadagi Lakhipur police ta pau piraba matungda police ke team ama laktuna hakchang adu lakhotkre hairi hakchang adu kanagino haiba chap chana khangba ngamdraba sukuki khulai paiba singna फादनक पुखिबदगी थीब खंगदना लेरखिबी लाइस्रम हैतोम्बी हक्सांग ओइरंबा याय हाइना चिंगनरी मरालेतबा महिरोई खुंजाकपम अथौबा तमथीबा हाटखिबा सीनियर SP कम्बैट संजेम्बम नेक्टर खुदक्ता थबक्तगी टर्मिनेट तौ कोकोमिना हाइरी पाथोकसरी ngarang jiribam da kokomi students wingna sangsinखिबा खोंजंग अमदा सीनियर SP कम्बैट संजेम्बम नेक्टरना नोंगमिना कापदा महिरोई अमा लेखिदबा दुगा खोंजंगलोई अमना तमथीना सोखनखिबगी थौदोक अदु कोकोमिना तराइना लौदे हाइरी मरालेबा संजेम्बम नेक्टर खुदक्ता थबक्तगी टर्मिनेट तौगदबने अमदी लोगी मतुंग इन्ना सराकपिगदबने हाइना लाइंगाकता तक्सिलगली हिरम असिगा मरी लेनना खोरंबन इमा कैथेलदा पांगथोखिबा पावगी मिफम अमदा कोकोमिगी कोऑर्डिनेटर सोमेंद्रोना हाइ हौजिक थेंगनरिबा लानसिदा खुलाई पाइबसिंग गी मखोता मरालेजदबा नुपी अंगांग कया यावना मिtai kya gi punsi mangkre kuki terrorist singna satharakliba miot minai kya asi government of India na una khangsinadana leiri suspension of operation gi ground da rule kya khongwina duna kuki terrorist singna satharakliba kayan ma thawong kya asigi mathakta ngasi phawba action amata lakhotana leiri myamna su lauthoknabagi maikai kya dagi kholaw lawringai serak adugi ona taina bada tampakhi mafam kya da afaspa amuk hanna thamjilakpa asina Government of India gi aronba agenda singna mayek singale numit kharani gi mamangda Ministry of Home Affairs na disturbed area status thamjilakhiba adu athubada lothokadabani karigumba ek asi lothoktrabadi myam nan cooperation movement khongjang changshin ba hauragani hainasu mana makhata ki nakalamromda kokomi students front gi coordinator ningthaujam Dhanakumar na hai tha asi gi 13 da Jakura tordagi सही नौरिबा अंगांग हम यावना मियोय तरुक फागिबा अमदि तमथीना हातोक्तुना होंदोकलंबगी थौदोक अदुबु यानिंगदबा फोंदोक्तुना कोकोमी स्टूडेंट्स फ्रंट जिरिबामना संगसिनखिबा खोंजंग अमदा सीनियर SP
Combat Nectar Sanjembamna Khunjakpam Athoba Koba Mahiroi ama Nomaina Kapun Hatkhiba Madi Kasam Bisan Koba Mioi ama Pibam Thina Aso Panangan Kiba Thodo Ado Kokomi Students Frana Yamna Haksana Lobi Kuki Singi Kutagi Mara Laitaba Miam Ngakpi Chenbinaba Manipur Lengakna Mahakpu Senior SP Combat Haiba Pampiduna Thamlaga Yegnabada Tawkadaba Hingsa Yaitambagi Lizat Adu Khonjangloi Singda Onsinduna Utkhiba Thawong Adu Mahakanano Haiba Mayak Siengna Taksare Mahak Indian Army da Thabak Tawringai Matamdasu Iricha Singda Tawroidaba Thabak ya Tawkhibagi record lei haina wafamsu phongdorli